अहानबदा मरुओइबा पाउ इम्फाल ईस्ट अराप्टी ममांग लेकाइदा लैबा इमुंग अमगी फमांगदा सखंगदबसिंगना हैंड ग्रेनेड अमा पोखाइ हनख्रे सिनिंग सिता हिंगहौरे हाइरि हौखिबा पुंग कुनमरी असिदा मणिपुरदा मियोय चहुंगा यांखै निपान नौना कोविड-19 पॉजिटिव ओइख्रे लाइना असिना मी सिबगी रिकॉर्ड लेते इंडिया दा हौखिबा पुंग कुनमरी असिदा मियोय लाख अनि दशमिक निपान अनि नौना कोविड-19 पॉजिटिव ओइख्रे चमरीगा निफुमाथोय लैखिद्रे अमदे MPCC गे प्रेसिडेंट एन लोकेना खंगनै चानै हाइदुना टिकेट पीनबा होटनबा मरमना कुंबी केंद्र ब्लॉक कांग्रेस कमिटी ngasi मुथतले हाइना कमिटी गी सेक्रेटरी लाइस्ट्रम बिसोरजितना ngasi लाउथोख्रे पोनी टीवी की नुमिदांगी पाउ मिनिंग ताबिरिब सिंगबो तरामनोक चरी पाउ संदोंगना पिजरी ngasi इम्फाल ईस्ट के कैराव एसी गी मनुंग चनबा अराप्ती ममांग लेकाइदगी काबोराम्बम कांसन चाही कुनमरी अपोकपा काबोराम्बम लोकेनगी फमांगदा सखंगदबसिंगना हैंड ग्रेनेड अमा पोखाइ हनख्रे सिनिंग सिता हिंगहौरे हाइरि थौदोक अदु ngasi नोंगालमदाई पुंग अनिगा मखाइरोम ताबदा थोखेबनी हाइरि मणिपुर पुलिस की DGP P डोंगेलसु मफम अदुदा लाक्तुना यंगसिनखे थौदोक असिगी मतंगदा के कांसनना हाइखे तुमरबदगी मिकअप थोलकपदा इखंग खंगहोदना नुंग लंगसिलकपगे मखोल मानबा अमताखे हौगलगा येंगलुबदा बोम पोखाइबनी खंगबा ngamखे लाइबक फबदगी अशोक अपंदी नंग यावहौद्रे लाइफ अटेम्प्ट तौबगी थवोंग असि यामना थमोय सोकना नुंगाइजदे ngasi फावबदा कनादसु लानखिबा लेते करी पेंदबगी दमकता लाइफ अटेम्प्ट तौरिबनो हाइबसी मरी लेनबसिंगना सेंगदोकपियु असिगुम्बा थौदोक असि मखाताना थोक्तनबा एक्शन लौखटपियु हाइना मणिपुर लेंगाकी पुकनिंग चिंगसिलखे थौदोक अदुबु यानिंगदबा फोंदोक्तुना ngasi लेकाइगी इमा इबेन कयाना वकत मिफम फमदुना खोंजंग संगसिनखे वकत मिफम अदुदा सरुक याखिबा के कंसनगी अपोकपी के लताना हाइखे करी मरमगी दमकता इचा नुपागी फमांगदा बोम लंगसिंदुना हाननबा होनरिबनो ngasi फावबदा अखोइना कनादसु लानखिद्रे ममांगदा राजनीति की ओइबा नुंगाइनदबा खरदी लेखे मदुसु फिराल युंद्रगदी PDS की चेंग पिरोय हाइबदगी थोखिबा थौदोकनी चेंगसु लौखिदे राजनीति गा मरी लेनबा मानबा मवोंगदा ngasi बोम लंगसिंदुना इचा नुपादा हाननबा होनरकपा असि यामना पेंदे मणिपुर लेगा की मरी लेनबा अथॉरिटी सिंगना अथुबदा मिडेंग चंगबिदुना एक्शन लौखितपियु अखोई शांति ओइना हिहनबियु हाइखे खोइना ngasi famjari badana se rang ikhang khangokdana pung ani ga minit kunthar mun tabada se chanu pagi phamang mamang da bom mama khangokdana pokhaire adu chanu pagi di masa makti di chodre adu ga mana di ta de esandana si kari maram gino akhoina kanada aral hui chatpagino de chanu pa sum hai tambani rajniti yawa mi sunate sidi akhoibu pura live ATM toraga pura loisange haidana imaija khoyung ko talai jabai mungni si kari maram gino athu matan ba sengtok piro akhoina kari lan bagino akhoi lekai de kasu nungaina da bakana su leina gite aduga mamang da leina gi ba haibabu akhoina di kasu khan ba leite makhoi gi BJP की फ्लैग युंगदे हाइदना अकोई सिंग चाक पिरोय खोरोय हाइदना मोइन हाइगोय मतुंगना अकोई से दुम लौजति अदु बखोय मखोय द खनाबसु नोंगते अकोई हौरुबदि लेते सि नतना आइ खोय द नुंगाइतब कनासु आई लैहिदे अकोई मुंगी वइनदि हौखिबा पुंग कुनमरी असिदा मणिपुरदा मियोय चहुंगा यांखै निपान नौना कोविड-19 पॉजिटिव ओइख्रे लाइना असिना मी सिबगी रिकॉर्ड लेते हाइरिबा अनौबा केस सिंग असि सैंपल पुन्ना लिसिंग अनिगा चमगा ग निपान टेस्ट तौबदा फंखिबनी हाइना कोविड-19 कमांड कंट्रोल रूम ना फोंदोकली पॉजिटिविटी रेट असि चादा 13.3 ओइखे हाइरिबा पुंगफम असिदा मियोय यांखै मरी कोविड गी फगलक्तुना डिस्चार्ज तौख्रे कोविड-19 कमांड कंट्रोल रूम दगे थादोरपा चेरोल अमना हौजिक स्टेट असिगे कोविड-19 केस मसिंग असि लाख अमा लिसिंग कुनिपान चनिगा कुंट्रा माथोय यौरे लोइनना सिखिबा मसिंगना चनिगा 15 नि हाइरि इंडिया दा हौखिबा पुंग कुनमरी असिदा मियोय लाख अनि दशमिक निपान अनि नौना कोविड-19 पॉजिटिव ओइख्रे चमरीगा निफुमाथोय लेखिद्रे हाइना यूनियन हेल्थ मिनिस्ट्री गे डेटा अमना हाइरि एक्टिव केस मसिंग लाख 19.3 यौख्रे ngarang active case masing lakh 13.3 oikhiwani
Nongmagi oina pabada laibaki positivity rate asi chada 15.3 oire. Mumbai, Delhi, Kolkata amasung Chennai yauna city singdadi case masing hantirakpagi fibam ama uri hairi. Karigumba vaccination amasung hidak langthak fanghanbagi thabakta yamna chauna chang manadabagi fibam ama leiriba asi kokhanba ngamba tarabadi chatliba chahi asida COVID-19 pandemic na maram oiduna mi sihanba hospitalization tauba amasung lockdown thambagi thabak athubada loisinba ngamba yai haina ngarang World Health Organization na fongdokhe. Taranithoi suba Manipur Legislative Assembly election da Kumbi AC da INC ge ticket asi Kumbi Block Congress Committee da yaudaba mioi amada Manipur Pradesh Congress Committee MPCC ge President N Lokenna khangnei chanei haiduna ticket pi naba honaba maramna Kumbi Kendra Block Congress Committee ngasidagi muthatle haina Block Committee ge Secretary Administration Laisram Bisorjit na Kumbi Block Congress Committee ge Kumbi Thongkhongda pangthokpa paugi mifam amada ngasi lauthokre mahakna makhata na haike ticket pibage wafamda kuiraba matamdagi AC asida Congress chawkhatnaba honaduna lakliba committee gi wata daba thawoidaba amadi Kumbi Block Congress Committee na masak khangdaba mioi amada ticket pinaba honaba laibak thibani ngasi Congress tage toklaba committee asina AC asida third party amada saugatuna matik chaba mioi amabu candidate oina puthoktuna amadi BJP amadi Congress maithiba piba ngamnaba honaragani haike Kumbi Block Congress Committee ge President Nongmaithem Bagirat Vice President Ningthauzam Chandra Vice President Sanasam Tomba Minority Cell ge President MD Sanayaima Youth KB CC Laisang Bam Pure Lakpa amadi Vice President Nongmaithem Ramdhon Su Sarugyakhe Paugi mifam aduda Sarugyakhiba mioi singna Block Office ta thetpa Congress ke banner sing amadi Firal Chingthakhe Masi akoina laujariba Kumbi Block Congress Committee bu masidagi muthatpagi pandamda lejaribasi akoiga MPCC ga mari phalaktaba haibadi Kumbi Block Congress Committee na haijaruba matamde MPCC na tabiraktaba MPCC gi leader person oibiriba akoigi CDN local singa akoi kyarak hana magi mathakta akoi si apamba Kumbi Block ki apamba thamjagrabani adu ngasi bauda ngasi ga lainariba marisi sum phalaktaba adu Congress ki oinadi akoi tawriba thabak thorom loina akoi pamjaba lei adu Sri N local leader person am oiriba mahaki mathaktadi akoi pamdaba sugum leader matik sadaba se akoi Kumbi Block Congress Committee na madu akoina yam kanna akoi haksin lawi akoi gi laiba Kumbi Block Congress Committee da attending candidate oiriba akoi en ibobi amasung en ibol makoi anibu akoi na kanna sagasaraga Kumbi Block Congress Committee na thamjabani koigi HDN local singha honorable mahak masamangna kanna atopada ticket pi neba tawbirakpase masi koi Kumbi Block Congress Committee na masuma thong asi yaningde Pratina Bhumik Union Minister of State for Social Justice and Women Empowerment nangasi Imphal East District ke manung hanjin na laiba Khundrakpam Assembly Constituency ge Paurabi da laiba Jem Public School Paurabi ge boarding da laiba Mahiroi Singa unakre hairiba thoram asi mangjauna na sinba thoram nate hairi Minister na Mahiroi Singda pauta kaya pibaga loinana boarding da lairiba Mahiroi Singna ninghanaba laitana lairik laisuda thawai hakchang yauna honagadabani haike Jem Public School Paurabi ge maikaidage Minister bu thagatpaga loinana ikai khumnaba utke Lamsang AC gi manung channa Maharabi laiba Laitonjam Landhoni ge imungda Paumi Singh yauna semba group amana mateng pangkhre hairiba imung asi social media da viral chalakpadage tongan ba mioi singna angamba mateng puthoktuna lupa lising nifunipan amadi nongmada changdaba yadraba polam kaya mateng pangkhe mateng pangba aduga mari lainana awa ana taraba singda mateng pangnana bagi pandamda semba group asigi admin Hamjit Lakpok Lakpam na hai ngasi pangliba mateng asi miyamdagi khongatuna pibani social media da video matek ama upload tawrakpadagi viral chatkibadagi imung asina pukchel chawraba kayana angamba sel amadi potlam sing mateng pangbani ngasigi mateng asida sel oina lupa lising ni funipan fau sangbay tara amadi nongmada changdaba yadraba potlam kaya yauri haina
makhatana phongdokhe sang kendri manung chana leiba maharabi awang lai kai da leiba ima landoni haijaba tare magi imung sigi yam nungai taba video am khai khoina social media da facebook thengna jaba madagi khoina mayam pun hai tare ngam jaba sum contribution tawraga senpham aduna khoina imung sigi pochai khara amadi adu khoina senpham oina khara hai tare imung ji sinajana bagi damang member punna saruk yabi member sing hai tare punna laksabani duga member punna chamnga ga khara hena huji khogena leijare loina ngasi khaknang natana tungda manipur da leiriba awana tarba khudimok mateng pangma ngamgani haibadina te adubu member sing gi maikai dagi punna contribution tawraga hai tare karam karam pham da hena kari kari pangba ya ge haibadu mayam punna khana mina bagi tanja dum slojage hena apai group member sing khana jaba leijare in thamjage JCILPS Jiribam branch ke convener oiramba Y Sanjib Singh na manung matam chadana laikidabada JCILPS Jiribam branch na awaba phongdokpagi thoram ama MSU district committee Jiribam ge office da pangthokre awaba phongdokpagi thoram aduda Y Roman Singh ko convener na haike manung matam chadana laibak thiba thodok amada laikhidraba JCILPS Jiribam branch ke convener Y Sanjib ke mafamda ikai khumnaba utpaga loinana minute ani tumina leptuna awaba phongdok chabani amadi imung manungi awaba dasu saruk yazari thoram aduda JCILPS Jiribam branch ke member singna saruk yakhe JCILPS Jiribam branch ke convener oiramba Y Sanjib Singhana manung matam sadana khangawdaba thodog amada accident amada laikhidaba asi JCILPS Jiribam branch ki maikidagi awaba phongdoksari loinana mahakna laikhidaba asi JCILPS Jiribam branch ki oina yamna mangjaba amadi Jiribam praja singi damaktasu mensinba ngamnaroidaba awatpa ma sum leihoragani haiduna JCILPS Jiribam branch ki maikidagi thamjari loinana laikhidaba imung manungi awabadasu JCILPS Jiribam branch ki maikidagi awabada saruk yazari paugi marak thana aten bebregama Karigumba dom yumda laiba anabasingi hidakapa dressing tauba blood sample loba rice tube hapa catheterization hapa enema tawinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna kunkunmari chupna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ke anabasing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta ku tawna tanabiu natraga Google Play Store gi Medline app download tawna booking tawi break matungda makhata ba pau pizri ngasi All Jiribam Sports Association AJSA gi office ta AJSA gi member oibetanatana referee su oiriba L Anil Kumar Singh na ngarang leibak thiba thodok amada laikhidaba matungda awaba phongdokpagi thoram ama pangthokre thoram aduda AJSA gi president M Brazakanta Singh na mifam mapu oikhi amadi vice president Singh S Maniton Singh amasung Y Ashok Kumar Singh amadi M Movie Singh retired SP na saruk yakhe awaba phongdokpa aduda L Anil Kumar Singh na sports kilamda lauramba thodang amadi mahakna laikhidaba asi Jiribam gi oina mangjaba amani haina phongdokhe tungda minute ani tuminal leptuna laikhidrabagi mafamda ikai khumnaba utke Mitai Lonbu Indian Classical Loan Singi Marakta Chananaba India Government na ayaba pirakrabasu ngasi fawba tabakta onthoraktabana maram oiduna chayol amagi manungda mari leinaba department na thabak paikhatrabade makhal makha kayagi khongjang changsilagani haina wakhalon manaba apunba kangleipak wamana phongdokre wafam asi ngasi Imphal gi Major Khulda leiba Manipur Press Club ta pangthokhiba paugi mifam amada wamagi president Moirangthem Naukhambana phongdokhibani mifam aduda lup asigi vice president Singh Sadokpam Tomba amadi Waikhom Gojen loinana organizing secretary Huirem Premilasu sarugyakhe
पार्लियामेंट हाउस पुथोखिबा अदुंबा वाफम अमा मनपुर गवर्नमेंट अदि मरी लेनबा लेसन हातारे मरी लेन डिपार्टमेंट एजुकेशन डिपार्टमेंट लोनेना लैंग्वेज डिपार्टमेंट ना होने दबी ममी सॉन्ग ताबा मा होजि लाइ मसी इनिंग थौगा अखोइगा कुनबा मतमदा एपीएम ओइना कुनबा मतमदा महांगना याम थमोइ सोकना लाइ थीबनी हादना माहारे मसी ngarang hansu अखोइ की प्रेस ने खंबिरमगनी हप्ता अमगी मनुंगदा क्लासिकल लैंग्वेज सनबि दंता मरी लेन मिनिस्टर दा डिपार्टमेंट दा एजुकेशन दा अखोइ समाइ थारे बसे खंगल लिटब तारगदी वामा कंगलि खंगल जिंगिंगलोना महा अल्टीमेटम थाबा होजरे आइन लेरु आइन होनोरि मयाम सिंग से आइन होनजरि ब पुखसर बु मयाम सिंग से मणिपुर योरकान अरियम कांग खदं तागिदोरे मांगिदोरे हाबसे लाक्तनबदगी महान वफम काम थंबरे मसी वफम दिलबदगी अखोइना वामा कंगलि पंगना मसी लोलसे योरकान अरियम कांग खदं तागिदोरे लोलसे क्लासिकल लैंग्वेज सनबि दमकता मरी लेनबि डिपार्टमेंट तक्सनबि दमकता अखोइना ngasi प्रेस मीट असि पांगथोखिबने 2020 दा पार्लियामेंट पुखतना यानरगा लेरबा पोल अमबो असु कुइरबा मतमसी स्टेट गवर्नमेंट नमजन बाइबसे मसी मियाम की लाइबक थीबनी हाइबसे यहामबदा थमजनिंगी अदुगा मणिपुरी लोन मिते लोल हाइबसी अखोइगी इरमदम कंगलेपा असिददी सिंगमी तमी लोइनमक जाति बिजाति खाइदना फुलुक खाइदना लोइना फाउना लोल ओइबनिना मसी अथुब मतमदा क्लासिकल लैंग्वेज ओइरकांदा मसी साखरप ओइरकदोइनी मसीदा नमजलिसि कनानो हाइबा तारगदी स्टेट गवर्नमेंट एजुकेशन डिपार्टमेंट अमदी लैंग्वेज डिपार्टमेंट हेना लौई अखोइना अदुगा गवर्नमेंट असिनसु मियें संगदबनी अदु हजिकी अखोइना लाकदोबा पांदमदी आई इसागी वामागी साइडगी एजे ngамथंग लुचिंग पुरेल मोइना इना मियामदा थमजनिंगी वाफमदी ngasai अखोइगी वजाना खंबनजु हाइबिगिबदो हप्ता जिगी मनुंगजिदा हाइदारि वीक्सिगी मनुंगजिदा अखोइ डिपार्टमेंट दा मरी लेनबा से सांग थागनी मदुगी फास्ट कलेक्शन लमख येंगनी अदुदगिदि अखोइ इहोजी सोंसोइ सोइदना अखोइ संगजेनबा सेम साबा लोइरे था असिगी तरा तरुक्ता हिंदू युगा संघा अमदी हिंदू नोबा जागरण कौबा संस्थान अनिना जिरिबांगी इंटेंडिंग कैंडिडेट अमदा सौगतली हाइना फोंदोरकपा वाफम लाइबक थीबनी इसामक जिरिबामदा पोकपनी जिरिबामदा असिगुंबा हिंदू युगा संघा अमदी हिंदू नोबा जागरण कौबा संस्थान अनि असि ngasi फाउबा ममिंग तादे मसी लैरंबा तारबसु राजनीति दा युमफम ओइरगा सेंबा ओइगनी हाइना हिंदू बेंगली युवा संघा जिरिबांगी प्रेसिडेंट सांतनु दासना ngasi जिरिबांगी कालीनगर वार्ड 2 गी कम्युनिटी हॉल दा पांगथोखिबा पाउगी मेफम अमदा पाउमी सिंगदा फोंदोखे मरम अदुना असिगुंबा मियोय खरना हिंदू संस्थान सिंग असिबु लाना मियामदा उहननबा तोबिगनु करिगुंबा हिंदू युगा संघा अमदी हिंदू नोवा जागरण कौबा संस्थान अनि असि जिरिबामदा लैबा तारबदी कना कनानो कदाइदा लै हाइबसी लैबाक मियामदा मियाम खंगना खंगहनबियु हाइना महागना फोंदोखे বর্তমানে জিরিবাম 40 জিরিবামে বিধায়ক একজনকে সাপোর্ট করেছেন বলে ফেসবুকে আপলোড করেছেন ক্যান্ডিডেটকে সাপোর্ট করে বলে এরকম ফেসবুকে দেওয়াটা উচিত বলে আমি মনে করি না কারণ হলো मणिपुर दा लैरिबा रिजर्व फॉरेस्ट एरिया दा हौरिबा उवा सिंग कोकथोकपा अमदी फॉरेस्ट एरिया दगी लैबाक न चिंगबा लौथोकपा यादे हाइबा एक लोकया अमा लैरबसु बिष्णुपुर डिस्ट्रिक्ट की सलांग कोंजिल मयागी दुम्पी रिजर्व फॉरेस्ट दा पाक्तकनना उवा सिंग यानथतलिबा असि लैंगाकना अथुबदा मिनेंग चंगबियु हाइना केएच खेलेन कौबा खुंजा अमना पाउमी सिंगदा फोंदोखरे ngasi mayoknariba climate change ki fibam asida uwa yanthapna achauba chaitheng ama pi haibasi khwaina yanaraba wafamni adubu reserve area ni hairaga ngakpi senbinanaba leitaba mafam amagumna u yaningba mina pangyanda yanthatpasi thingnanaba honarabasu lanai tanaba kaya ama yaure haike मरमदुना लैबाक ngakpiriba लैंगाकलोई सिंह अमदी मरी लैनबा फॉरेस्ट डिपार्टमेंट ना अथुबदा मिडेंग चंगबिदुना चिंगमी तमी अनिगे मरक्ता नुंसी चानना लैमिननबा यानबा खोंथांग लोखतपियु हाइना अपील तौखे इछबिगी नेचर ने ईश्वरगी नेचर न पिरेबा कोई उमंग हे कोई मांगदा ऊनु न कोखलगा उचान बरक्सी दबाउदा यानथलगा कनागे अयाबा पिरगा यालिबनो मरी लैनबा डिपार्टमेंट सिंग हनना हाइजबसी सुता ताबिद्रे मरी लेना आरो करी मोयसु स्टाफ लेतबगिरा करी खुदोंग चादबा करी पावर वाट पगिनो खंगदी असिगुंबा इछबिगी वैना खुंगंगसिगी तनतना अखोय ग्लोबल वार्मिंग दा सागलाई बिसे उपाल वापाल कोखोय जे थिंगनबा मरी लेना डिपार्टमेंट ना मणिपुर गवर्नमेंट मरी लेना सिंगा हिरम सिदा पुंगिंग चंगबिरगा
शांति होना लेहनबा हौजी उजा लेबा मीगा यानदबा मीगा थिंगबगी खनबा चैनबा जेनबा सिगुम मयाम जे खोगनरगा इसागी पतासु नतबा दानपीरी जाके जमता आइना चोंथो खनरुबा सिंगाले मी अतदाइसु तानिंगदबा उपालुपाना नोमो नोमो कोक्थोरपा मखोंग हि लेबा सिंग सिना लौसिंग लो उबा पानबा यारक्तबा खुल होंगा चनरपा अदे सिंगना अदम मैतान भावदा मरु भावदा फुक्तोरपा सि मयाम से अचौबा डिपार्टमेंट लेना अचौबा गवर्नमेंट लेना उपान मयाम से महान बिदनबा खुंजागी ऑन बिहाफ ऑफ द आवर विलेज खुंजिगी बहुत छिंजरगा नाइन वफम जे हारगा मतंग जे लुसिले लेप्तना चथरकपा पोपी यांथटपगे सरुक अमा ओइना ngasi टेक्नोपोल डिस्ट्रिक्ट पुलिस एनएबी एनसीबी फॉरेस्ट डिपार्टमेंट अमसुंग निपान सुबा मणिपुर राइफल्स के अपुनबा टीम अमना मची सब डिवीजन के मनुंग चनबा मची विलेज के हिल रेंज दा एकर निफु मंगादा हौबा पोपी पांबी यांथतुना मंगहनख्रे ngasi manghonkiba popi pambi sing adu kani keji chamriga yankhairom puthokpa yagani haina police ki pau asina haire ngasi gi drive adu Technopol SP ge mideng makhada chathakibani Maitai Pangal Singge Boro Bhuya Hairiba Sagai Asige Maramda Iba Lairik Ama ngasi North AOC da Laiba Imphal Hotel gi Sangai Hall da release tawkre Ngasigi Thauram Aduda Rajya Sabha MP Maidingu Laisemba Sanajauba DM College of Arts ki Assistant Professor Department of History Dr. Sahid Ahmed Manipur State Archive ke Deputy Director MD Abul Kalam Historian Professor N. Joy Kumar Singh Lilong Haurebi College ki Principal Dr. Rahey Judin Sheikh Amade Alhas Nizamuddin na Sarugyakhe Thauram Mari Lainana MP Laisemba Sanajaubana Haike Lamdam Asida Maitai Pangal Hairiba Furup Asige Boro Bhuya Hairiba Sagai Asige Haurakibage Wari Singbun Kaya Collection Tauduna Fongba Lairik Asina Tungda Haurakadaba Naha Kayana Sagai Asige Haurakfam Khangba Ngamlagane Lamdam Asida Lairiba Jati Singna Magi Furup ke itihas adu lairik oina fongduna tungi mirolda masakhanhanba mathautai hainasu mahakna haike Manipuri Muslim sing aduga sagai anisina buya mayum amasung yangkubam hariba sagai anisi apunba aduma chronicles lari ama phongbase aigi wakaldadi mase amna akhoi historic oiba adugumba akhoi khongthang amani maitai pangal singe ana dumana logjei maramdi akhoi maitai pangal or Manipuri Muslim se masi akhoi lamdam sida lakhibi wari chawlakpa madi akhoi loina makhangnare ningthau khage bagi matam aduga atei tangkak kya da lakhibagi aduga yam details oiba lairiba sagai mayam juna mayam sikoiba makoigi chronology natra makoina lamdam sida tawgiba thabak thoram mayam makoina logiba thaudang sing maduga akupa account sing siti akoigi ore loina dum ngangna badadi lairaga sumaina ai boina leitabase sumaina ngasi akoigi buya mayum amasung yangkubam sagai anisina Soba singnaba mga loinana sigumba soba koi larik ama puthokdana koi magi sagai ni sigi oba lamdam sida makoina lakhibagi makoina logiba thaudang puthokpasi masi am thaganingai ni Police na ngarang Kangpokpi District ta aina Tringkraba United Kuki Liberation Army UKLA ge active cadre ani fabangamkhre Police ki pau amagi matung inna National Highway 2 da chatpa truck sing amasung akoibada leiba dukan sing digi sel khaibagi thabak chathanaba lalhoba sing leire haiba akaknaba pau ama fangbadagi Kangpokpi Police ki team amana Changgaubung village manakta changsinduna thi humbagi thabak chathaki hairi Police ubadagi miyoi ani mafam adu thadoktuna chenke Police na tanaduna makhoibu fakhi Pharaba sing adudi Saitin Thang Haukep Chahi Nifutaruk Laifam Kangchup Makhong Dagine Amasung Satgaulen Haukep Chai Kunmapan List Chahi Kunmapan Kotlen Village Dagine Hairi Paugi Maraktana Aten Babrek Amagamuk Hana Ningol Singi Punsida, Kwaidagi Maru Ebanumit Asibu, Hena Mangol Hap Nabagidamakta, Lazare, Bridal Makeup and Portrait Collection by Dojo Chongtham.
phone number 9366 214 258. Break ki matungda makha taba pau pizari 54 ST nungba ACG BJP intending candidate amadi retired IS Dipu Gangmaibu okpa amasung mahaki damak isorda thauni zabagi thoram ama ngasi None district ki manung chanba nungba subdivision ge Thingau amadi okoklong khulda pangthokre circle kayagi hanagi Congress ADC member sing amadi rajniti da matam sangna khongdaraklaba miyoi singna thoram aduda saruk yakhe thoram aduda di gangmaina miyamge mihut haibasi lamdam asigi tasengna chawkhat thorang paikhatliba misak aduni haina phongdokhe mahakna makhatana haike mahakna Indian Administrative Service IS tagi resign tokhiba asi prajagi seba tauge haibage pandamdane lakadoriba election asida intending candidate singna paisana lehan bidanaba miyamda appeal tokhibaga loinana khul asi chawkhatnanaba achumba candidate khanbiyo haike Running my own politics affects anyway. Anyway, society there, think on the mom who's supposed to me. Looking with a lot of way that by the dine to way, party basis of the way to be called anyway, new beginning with good intention. Don't have to guy and follow me, don't have to guy and follow me. Anyway, society. Kadai suna downtrodden, Lucy and Nava with that anyway, so it was a lot of how make a Sata time, one with this hello, so no. Lakadoriba Manipur Assembly Mikhalda Thongju AC dagi Congress ki tiketa mirep oinana bathawrang tauriba Seram Nekenbu Saugatpa Walker Chamaromna ngasi haingang da leiba ibudho marjing khuvamda chatuna Mikhal asida mahakpu mai paknana ba thongnikre ngasi nini chanba numita ivudau thangjingge loinabe eventau ayang leima atonbige kabok chaikre angan ba ayuktagi hauduna yumthong khudingda kabok chaibagi thoram pangthokhe numit mangani chupna pangthokpa kabok chaibagi thoram manungda migi yumda yarekpa taunade lamdagi atopa mi lagnade amadi yumda khang thangatuna nga ngaunade atopa thajanaba amana ngasidagi nungsit chitpa hawi maram aduna pat chatpada section naba ahansingna pautakpi ngasigi kabok chaibagi thoram aduda kabok sangbai lising ama sizinakhe thoram asi thangjing seba mandal maiba maibi penaloisang amadi ibudaugi seba chatliba singna sinbani Aje nonsaba ki chandra mara liman saro lagao kosala ko de roy mare mari aje wasi puro yaro Manipur Legislative Assembly Mikhalda College amasung University ki chahi humfu amadi masigi mathakta leiba staff sing duty tawhandanaba Chief Electoral Officer Manipur na warep laukre adum oinamak District Election Officer na karigumba nanthokpa yaroidaba maram piduna aiba cherol tharaklaba matamda hairiba staff sing asi sizinaba yagani hairi chahi tarani thoi khakta ngairiba Nupi macha ama namduna ikai khumnaba manghankhiba thodokta chenaba nupa ama ngarang Special Judge Posco Senapati Court na mara leire haina lauthokre Englising ani kungi July 8 ki ayuk pung taraga makhairom tabada thonglan akutba
17 miles Kangpokpida Laiba Santos Limbu Chahi Kunithoi Apokpa Tez Bahadurna Chahi Taranithoi Khakta Ngairibi Nupi Macha Ama Namduna Ikai Khumnaba Manghan Bikre Haina Nupi Macha Adugi Apokpana Kangpokpi Police Station da report Taurakibani Hairi Police Station Asina Posco Eki Makhada case Ama Lokhatuna Tizinbage Tabak Chathabada Togdok Aduda Chenariba Santos Limbu Nahabir Kulda Lotuna Lairambadagi Police na ing lising ani kunge July tang mapanda Faki Hairi Court na nakal animake warol kupna taraba matungda amasung prosecution na court asida Pikat kiba evidence sing amasung medical report pumba yeng laba matungda case asida Chenariba Santos Limbubu Posco Act listing ani taranithoigi section Taruki Makhada Mara Leire Haina Lauthoki Adubu Kari Karamba Chairak Pigidage Haibadudi Lakliba Tang Kunma Thoida Lauthoknaba Lepki Kidney animak fail oibadagi aruba fibam da lairiba sugnu esigi manung chanba wangu tera hodam lairaktagi takhel lambam Bikramjit apokpa T Bir Kumarda like minded group Manipur LMG gi executive council na Khanaraba matung warep laudana group asina ngarang ngamjaba lupa lising kun mateng pangduna imung asigi awabada saruk yakre LMG gi secretary Ozit Sorokhaibam na haike lamdam asida aruba laina kaya naduna lairiba imung kaya na nariba mi adugi punsi kaning labasu sel laitabadagi awaba kaya mayong nariba asi mioiba ama oina miyamna angamba mateng khara pangminasi takhelambam Bikramjit ki imung manungna LMG gi Thaumi Singbo thagatpa amadi taubimal khangba utke All Manipur Football Association Amphagi meeting Makhada Hauzik Artificial Turf Lamlong Thongkhongda Chathariba Taramari Suba Manipur State League Lisingani Kunmathoi gi ngasi sanakhiba ahanba match ta SSU Singjamaina SU Sagolbanbu Panjal ama Suinoda Maithiba Pikre Ani suba match ta Trau FC Kwakathelna YUFC Ukrulbu Panjal ani ama da Maithiba Pikre SSU Singjamai amadi SU Sagolban anina sanakiba match ta first half ta SSU na penalty ama fangbadage SSU ge jersey number 5 H Snital na SU Sagolban ge mayokta Panjil ama chansinduna match score adu ama swinoda laikhi SU Sagolban ge maikaidagi Panjil adu handokpa ngamdabadagi match adu SSU na thoike Trau FC amadi YUFC anigi match adugi taramanga suba minata YUFC ge jersey number 13 Blessing Kaising na Trau FC ge mayokta goal account hangdoktuna yamna challenging oiba match ama oihankhe adubu match adugi kuntramanga suba minata Trau FC ge maikaidagisu jersey number 13 Danish Aribamna Panjal ama Chanduna Panjal ama da Laikhe Loinana Anisuba Hafta Trau FC ge jersey number 24 RK Chiranjanna Panjal amaga Chansinduna match adu Trau FC na thoike Beda maroi bapau amukhana Imphal East Arapti mamang laikai da laiba ibung amagi famangda sakhangdaba singna hand grenade ama pokhai hankre sining sita hinghaure haire Haukiba pung kunmari asida Manipur da mioi chahunga yankhai nipan nauna COVID-19 positive oikre laina asina mi sivegi record laite India da haukiba pung kunmari asida mioi lak ani dasmik nipan ani nauna COVID-19 positive oikre chamriga nifuma thoi laikhidre Amadi MPCC gi President N Lokena khangnai chanai haiduna ticket pinaba honaba maramna kumbi kendra Block Congress Committee ngasi dagi muthatle haina committee gi secretary Laistram Bisorjit na ngasi lauthokre Poni TV gi numidangi pau mining tabiri singbo kan nabaya thang nizare